ख्वाइदगी हेना मिस्ट्री ओइबा थौदोक खरा इंटरनेट के ताइबंगदा मिस्ट्री ओइबा वारी अमदी वीडियो कयादंग उबा फंगी मदुगे मनुंगदा ख्वाइदगी हेना ngakningai ओइबा खरा थमजरी मसी सिंग असे उरगा तसेंगना कीदबा ngamde ngakतबा ngamde ताइबंग असे मिओइबा खक्त नते उदबा कांगलुप अमसु हिंगली पाली हाइबसे मखोइगी थबक थौरम कया अखोइगी मरक्ता उबा फंगी अहानबदा थमजरी कार एक्सीडेंट की कमन ओइबा मरमदी केयरलेसनेस नि अदुगा अइनदी फजना थौजबा अदुगा अमना थोमजिन बिरंबसु यावी कार थौरिङै तुमनिंगलक्पा नत्रगा निशा चासिल्लुबदगी एक्सीडेंट ओइबसु यावी कार एक्सीडेंट ओइबगी मरम यामना लैखरे स्क्रीन द उरिबा लंबी असे सीसीटीवी अमगी फुटेज नि हाइरी मसीगी लंबी सिदा कार कयादंग एक्सीडेंट ओइखरे अदुबु एक्सीडेंट पुमनमक मिटना उबा पोट अमगा थेंगनरगा एक्सीडेंट ओइखिबा नते उदबा पोट अमदा थेंगनरगा एक्सीडेंट ओइखिबा ngaktani lambi gi point asida udaba pot ama lay maduda car sing asi thengnaраga serious accident thoki accident asida siba naba thoki aduga thodok asida yawkiba mi singna hairibadi mafam asida mitna udaba car ama leptuna lay maduga thengnabadagi thokliba accident ngaktani hairiba car asi ubadi phangde adubu thengnabagi matungda khonjel di taba phangi ani subada कार उ हौखिबा अखोइना युमदगी कार पुदुना चतखरगा ऑफिस नत्रगा मार्केट प्लेस ता कार पार्क तौसिंदुना थम्मी मतंग दा कार हुरान बसिंगना कार हुखिबसु यावी अदुबु कार अमगी मखादगी उ हौगतलक्पा हाइबा थौदोक असे पुंसीदा ताजखिद्री असिगुम्बा वारी थोखरे स्क्रीन द उरिबा नुपासिना मागी कार पार्क तौसिलमलगा मागी ड्यूटी द चतखी हलकपदा मान उरुई उ अमा मागी गाड़ी की मखादगी हौगतलक्तुना मयाई मक्ता फाउगतुना काखी थौदोक असी मयामना उनखी थाजब पोकनखीदे पाव असी सिंदोखरबदा अथाप अथापदगी मी येंगनबा लाखी उ अमना गाड़ी अमगी मखादगी हौगतलखिबा अदुगा खुदक्ता चाउखिबा मसी करमना ओइबनो हाइबसे अनसॉल्व मिस्ट्रीनी अदुगिसु मथक्ता कार अदु लेबाकता खामलंबसु नते एस्फाल्ट न चनबा लंबीदा कार दु पार्क तौसिलंबनी उ अदुना कार अदु डैमेज तौखरे लोइनना उ अदु कक्तना कार अदु लौथोकपो इथोकते थौदोक असे पुंग खरगी मनुंगदु ओइखिरम्मी मसीबु मी मयामना चत्तुना वीडियो तौना हौखी लाइव येंगना हौखी angakpa jiba ama kanagumbana hainai bhut ki shaitan gi video record tawba ngamkhre pumnamak asigi marakta car parking gi mafam amada khanghaudana pot ama chatki madu chatkraba tungda car singi sensors on oiki video asida nupa amana magi car manakta pot hapchin ge tawringai khanghaudana pot ama chatkiba uhauki pot adu yamnamak कन्ब स्पीड चतखिबनी करी पोटनो हाइबसी अनसॉल्व मिस्ट्री ओइदना लैरी मथंगदा नाहकना उरिबा वीडियो असे 2016 दा सीसीटीवी कैमरा अमना रिकॉर्ड तौखिबनी वीडियो असिदा अंगांग अमा बिल्डिंग अमदगी कुम थरकपा मतमदा तुंगलोमदगी अमुबा ममी अमना इंथरकी मदुगी मतुंग अंगांग अदो वाल द थेंखी लोइनना ख्वांग नाकी अंगांग अदुना निंगलोमदे येंगलकपदा कनासु उरमदे मसीदगी खंगबंगमी भूत हाइसे मफम मफमदगी अखोइबु मांगनबा सिल्ली हाइबसे मरम अदुना धर्मगी ओइबा लाइनिंग लाइसोल दुआ तौरगा चत्तबा यादे मंगा सुबदा ब्लैंकेट हाइदोखिबा मफम खरा लई युम ओइगेरा लंबी ओइगेरा नत्रगा पार्क मदुदा पैरानॉर्मल थौदोक थोकपा मसी करीगिनो हाइबदा भूत नत्रगा फत्तबा शैतान न सानबनी किहनबनी वीडियो द उरिबा नुपासी अकीबा मंगमंगी मतम मतमदा मागी युमदगी खोंजेल जु ताबा फंगी मंगोंदा यामना डिस्टर्ब ओइहल्ली कनाना तौरिबनो करीगिनो हाइबगी मरमदि खंगदे माना तुम खरगा करी ओ येंबगी दमक माना कैमरा फिट तौसिलम्मी नुमित अदुदा महाकना तुम खरबगी तुंगदा करी ओइखी हाइबदुदी खंगहौद्रे अदुबु माना नोंगालगा कैमरा चेक तौरुबदा उरुई मागी विंडोदा पोत अमा थोरखी ngaihak matungda mana use tawriba blanket ado sattuna pukhirami madu urabada magi kok saki
ꯇꯔꯨꯛ ꯁꯨꯕꯗ ꯄꯦꯔꯥꯅꯣꯔꯃꯦꯜ ꯕꯦꯕꯤ ꯑꯉꯥꯡ ꯍꯥꯏꯕꯁꯦ ꯄꯥꯞ ꯂꯩꯕ ꯅꯠꯇꯦ ꯀꯩꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯑꯉꯥꯡꯗ ꯄꯦꯔꯥꯅꯣꯔꯃꯦꯜ ꯑꯦꯛꯇꯤꯚꯤꯇꯤ ꯑꯣꯏ ꯍꯥꯏꯕꯁꯦ ꯊꯥꯖꯅꯤꯡꯉꯥꯏ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯑꯍꯟ ꯑꯃꯅ ꯄꯦꯔꯥꯅꯣꯔꯃꯦꯜ ꯊꯕꯛ ꯇꯧꯏ ꯍꯥꯏꯔꯒꯗꯤ ꯃꯗꯨ ꯊꯥꯖꯕ ꯋꯥꯏ ꯅꯠꯇ꯭ꯔꯒ ꯇꯧꯁꯤꯟꯅꯕꯅꯤ ꯆꯤꯟꯊꯤꯕꯅꯤ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯉꯥꯡꯗ ꯑꯣꯏꯔꯒꯗꯤ ꯈꯟꯊꯗꯕ ꯌꯥꯗꯦ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯎꯔꯤꯕ ꯑꯉꯥꯡ ꯑꯁꯦ ꯑꯍꯤꯡꯗ ꯃꯊꯟꯇ ꯍꯧꯒꯠꯂꯒ ꯃꯊꯟꯇ ꯂꯦꯞꯈꯠꯂꯛꯂꯒ ꯀꯔꯤꯒꯨꯝꯕ ꯎꯗꯕ ꯄꯣꯠ ꯑꯃꯕꯨ ꯄꯥꯏꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯉꯥꯡꯁꯤꯒꯤ ꯄꯦꯔꯦꯟꯁꯤꯡꯅ ꯕꯦꯕꯤ ꯃꯣꯅꯤꯇꯔꯒꯤ ꯃꯇꯦꯡꯅ ꯔꯦꯀꯣꯔꯠ ꯇꯧꯈꯤꯕꯅꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯑꯉꯥꯡ ꯑꯁꯦ ꯍꯧꯒꯠꯂꯤ ꯃꯗꯨꯗꯒꯤ ꯃꯤꯠ ꯂꯪꯅ ꯎꯕ ꯍꯧꯔꯛꯈꯤ ꯉꯥꯏꯍꯥꯛ ꯃꯇꯨꯡꯗ ꯑꯉꯥꯡ ꯑꯁꯤ ꯃꯥꯒꯤ ꯐꯝꯗ ꯑꯣꯟꯊꯈꯤ ꯑꯃꯁꯨꯡ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯥꯒꯤ ꯄꯦꯔꯦꯟꯁꯤꯡꯅ ꯎꯔꯨꯕꯗ ꯒ꯭ꯌꯥꯟ ꯃꯥꯡꯅꯈꯤ ꯇꯔꯦꯠ ꯁꯨꯕꯗ ꯀ꯭ꯔꯤꯁꯇꯤꯅꯥ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯕꯥꯔꯊꯗꯦ ꯑꯣꯏꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯤ ꯈꯔꯁꯨ ꯌꯨꯝꯗꯨꯗ ꯂꯥꯛꯇꯨꯅ ꯂꯩ ꯕꯥꯔꯊꯗꯦ ꯍꯥꯏꯕꯁꯤ ꯍꯔꯥꯎꯕꯒꯤ ꯅꯨꯃꯤꯠꯅꯤ ꯃꯔꯝꯗꯤ ꯀꯦꯛ ꯀꯛꯄ ꯆꯥꯕ ꯑꯃꯗꯤ ꯒꯤꯐ ꯀꯌꯥꯁꯨ ꯄ꯭ꯔꯦꯖꯦꯟ ꯇꯧꯅꯩ ꯅꯨꯃꯤꯠ ꯑꯁꯤꯗ ꯀ꯭ꯔꯤꯁꯇꯤꯅꯥꯅ ꯃꯥꯒꯤ ꯕꯥꯔꯊꯗꯦ ꯀꯦꯟꯗꯜꯁꯤꯡ ꯃꯨꯊꯠꯄꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯑꯪꯀꯜꯗ ꯀꯣꯟꯁꯤꯟꯖꯔꯝꯃꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯃꯣꯕꯥꯏꯜꯗ ꯔꯦꯀꯣꯔꯠ ꯇꯧꯔꯝꯃꯤ ꯆꯩꯔꯛꯁꯤꯗ ꯔꯨꯝꯗꯨꯗꯒꯤ ꯗ꯭ꯔꯣꯌꯔꯁꯤꯡ ꯍꯥꯡꯗꯣꯛ ꯍꯥꯡꯖꯤꯟ ꯇꯧꯕ ꯍꯧꯔꯛꯈꯤ ꯑꯃꯔꯣꯝꯗ ꯀꯤꯆꯦꯟꯗꯒꯤ ꯄꯣꯠ ꯆꯩ ꯑꯣꯟꯊꯔꯛꯈꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯀꯤꯕꯒꯤ ꯉꯝꯈꯩ ꯂꯩꯔꯝꯗꯦ ꯀꯅꯥꯅ ꯇꯧꯔꯤꯅꯣ ꯀꯔꯤꯁꯨ ꯈꯪꯗꯦ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯤꯁꯇꯦꯔꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯤꯁꯇꯦꯔꯤ ꯑꯃꯅꯤ ꯃꯥꯄꯟ ꯁꯨꯕꯗ ꯚꯤꯗꯤꯑꯣ ꯑꯁꯦ ꯅꯍꯥꯛꯅ ꯎꯕꯤꯔꯤꯕ ꯃꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯑꯃꯗꯒꯤꯅꯤ CCTV ꯔꯦꯀꯣꯔꯠꯅꯤ ꯎꯔꯤꯕꯗ ꯄꯥꯈꯪ ꯑꯁꯦ ꯐ꯭ꯂꯦꯠ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯊꯟꯇ ꯂꯩ ꯃꯥꯅ ꯃꯇꯝꯗ ꯋꯥꯁꯔꯨꯝ ꯅꯠꯇ꯭ꯔꯒ ꯀꯤꯆꯟꯗ ꯈꯣꯟꯖꯦꯜ ꯇꯥꯕ ꯐꯪꯉꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯉꯤ ꯅꯣꯡꯃ ꯃꯥꯅ ꯋꯥꯁꯔꯨꯝꯗ ꯈꯣꯟꯖꯦꯜ ꯇꯥꯏ ꯈꯪꯅ ꯌꯦꯡꯕ ꯆꯪꯈꯤ ꯑꯗꯨꯕꯨ ꯀꯩꯁꯨ ꯎꯗꯦ ꯉꯥꯏꯍꯥꯛ ꯃꯇꯨꯡꯗ ꯃꯥꯕꯨ ꯄꯣꯠ ꯑꯃꯅ ꯄꯥꯏꯔꯒ ꯂꯪꯊꯣꯔꯛꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯄꯥꯈꯪ ꯑꯗꯣ ꯐ꯭ꯂꯦꯠ ꯑꯁꯤ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤ ꯑꯃꯨꯛ ꯍꯜꯂꯛꯈꯤꯗꯦ ꯑꯗꯣꯝ ꯀꯔꯤ ꯈꯟꯕꯒꯦ ꯃꯁꯤꯕꯨ ꯎꯔꯒ ꯑꯔꯣꯏꯕꯗ ꯊꯝꯖꯔꯤ ꯊꯧꯗꯣꯛ ꯑꯃꯒ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯁꯨ CCTVꯗ ꯔꯦꯀꯣꯔꯠ ꯇꯧꯔꯛꯈꯤꯕꯅꯤ ꯃꯁꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 2016ꯒꯤ ꯚꯤꯗꯤꯑꯣꯅꯤ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯑꯃꯗꯒꯤ ꯔꯦꯀꯣꯔꯠ ꯇꯧꯔꯛꯈꯤꯕꯅꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯄꯥꯈꯪ ꯑꯃ ꯕꯥꯏꯛ ꯊꯧꯔꯒ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯂꯝꯕꯤꯗ ꯅꯨꯄꯤ ꯑꯃ ꯎꯕꯗꯒꯤ ꯂꯦꯞꯈꯤ ꯁꯦꯀꯦꯟ ꯈꯔꯒꯤ ꯇꯨꯡꯗ ꯅꯨꯄꯤ ꯑꯗꯣ ꯈꯪꯃꯥꯡ ꯃꯥꯡꯈꯤ ꯅꯨꯄꯥ ꯑꯗꯨ ꯀꯔꯤ ꯄꯣꯠꯅꯣ ꯌꯦꯡꯉꯤ ꯁꯦꯀꯦꯟ ꯈꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯅꯨꯄꯤ ꯑꯗꯨ ꯐꯥꯎꯗꯣꯔꯛꯏ ꯃꯗꯨ ꯎꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯀꯤꯗꯨꯅ ꯆꯦꯟꯈꯤ ꯀꯔꯤ ꯄꯣꯠꯅꯣ ꯍꯥꯏꯕꯗꯤ ꯈꯪꯕ ꯉꯝꯗꯗꯨꯅ ꯂꯩꯔꯤ ꯉꯁꯤꯁꯨ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯄꯥꯝꯕꯤꯔꯕꯗꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕ ꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯣ ꯕꯦꯜ ꯑꯥꯏꯀꯟꯁꯨ ꯅꯝꯁꯤꯟꯕꯤꯌꯨ ꯆꯦꯅꯦꯜ ꯑꯁꯤꯗ ꯏꯟꯗꯤꯌꯟ ꯍꯤꯁꯇ꯭ꯔꯤ ꯃꯨꯒꯜꯒꯤ ꯍꯤꯁꯇ꯭ꯔꯤ ꯑꯃꯁꯨꯡ ꯋꯥꯔꯜꯒꯤ ꯍꯤꯁꯇ꯭ꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯚꯤꯗꯤꯑꯣ ꯀꯌꯥꯁꯨ ꯁꯦꯝꯖꯔꯤ ꯊꯥꯒꯠꯆꯔꯛꯀꯅꯤ ꯃꯁꯤꯕꯨ ꯉꯥꯏꯕꯤꯌꯨ ꯊꯥꯒꯠꯆꯔꯤ